G20 की Delegate Singna Manipurda ahanba yorakpa numita makoina Yengba Lakadaba Manipur की masak Ngaiba Laishang amada District amagi DC nupi macha amana Kairao AC की MLA yauna G20 की foreign dagi lakpa Delegate Sing adu Ngaiba oina mandobda kakhatlubada Laishang adu की sebaroi singna Lan lakpa dauna hagwalaklaga changhalakhidaba thawong adubu Kairao AC की MLA Laurembam Rameshwarna nungaitaba Phongdokhre MLA Rameshwarna nungaitaba Phongdokladuna mahaki social media account da thagalakpa post amada mahakna hai Laishang da Changluba su nate Laishang yogadaba su watli foreign delegate sing adu Ngaiba oina mandop da Changlubani adusu makhoi gi mandop senaba miyoi amaga changminabani aikoina maitai ama oirubagi masigumba thaudok asi thengnabani hairaduna atopa state singi achau achauba Laishang kayada lai khurumba chacharure mafam adudadi karimata hairakte haiki numit aduda mandopta khajiktang karubada sa nga tanbadawna DC nupi macha amada tawrakliba thawong adu yamna nungaite hairaduna MLA na hai aikhoi maitai masen mangi sengi haidana leiragadi aikhoi masen yengthinaringai malemdagi aikhoi maitai sing nongmadi mutkigani Manipur ama oina lamdam asigi Laishang amada changbada makoina apamba dress selekte haidunabu sa nga da tanbadawna tanbagi thawong asi makhatana tawhaningde Aikoi laiminasi hingminasi hairagadi asigumba thabak asi tawbiganu dharma khudingmak ikai khumnabiyu sanamahi chatpa ikoida tathina tawbiba asi pende haiba wafam phongdokhi Arangsi aise Manipur gi afam jaga ama haita detail lai jaga du palaroi ya koi gi Manipur gi koi yamna masak thokpa thok tawjaba koi di sinpi sa ama aiga jaga ama da koi Narangsi G20 ki mafam duty mi ngamina wa ta foreign tourist ngamina ba ham jaga ama da koi changne aduda mamtomne amdo sangmusi ke doge da DC da mangarang di ma sari chele do laibung nate chamchamba mamtop changbu da amdo sangbuju mamtop sanabiram ni ba kai ta koi gi mi singduga mi amaga marke amaga changmina bane ada Laishang yau diam wali ada mampu changbada maya akoi bdu lairamba koi lai dugi sabaroi singna yamna lan lakut hokala kan loksam direkpa kanggar kolega yamna nungai jete kainoi ka da koina maiti ama oibugi asigumba kana je nang bane atopa koi tongan ba Madurai Kamakya ada topa binabon sing maya mai sokor mechale aduma tum change kem haite alo ngarang do yam nungai ke koi laikom song ni samjam mam tok tukang ka ko da maji sanga tan dona disin pincha du to bi la seba sing dona dona yam nungai te dona ai thamjam jo khmai te masan sumaina mangi sengi tong le ga di koi sim nong nong gi sim maino tu ta khmai masan hana kan da nong to malem ni mai te se mutni masijima ai to hunji am thamoi sok pai tumo su ya dingang bi ka kan da ai je mai te moi lo kan da ai Manipur gi dugumba Laishang ama changmuda hairu moina pamde select na sanga ru tanung tanbado am thamoi sok pai ta masi makhata na ai ta hunjaning je lamina se humina je haigadi asuma thok tobigano dharma khudimak kai khunabiyo karigi damak ta sanami se khoi sujam ta thina tobigi se am thamoi pende ha bajima aina miyam da ai paudum jabane ngarang muk thokpane ngarang khoi february tang 10 de taret adi mu jaga ama thokhibane ai detail di panjawai gadana yam nungai te habjima ai Manipur pajam yam da ai thamjari je sanami jam pamjaba moina tobirok uliba khoido atonba jati dongna amang sing dong tobirok do maduma pien da habjima ni yam da ai paudum jaban